Masada confidence leijadaba amasung masagi arepa wakhalo leijadaba miyoising asi ayamba matamda atopa migi asoiba amasung fattaba sing asi puthokpada yamna haithoi singthoiba ama oi makoi sing asi posak ama khanba matamda yamna kupthana yengduna nainaduna khalli makoida yauriba quality asi ayambana pokpada yaujarakpa quality na oi Mayam pumna magpu anawba video amaga loinana Nganba Khuman amukka hanna taram nokchiri Mayam ngasisu khangjinbada kanagadaba Eikhoigi Meeyoibagi psychology amasung masiga mari lenaba personality singi maramda fake khara puduna laksari mayam adudi punna miding tabinarasi Eikhoigi Meeyoiba si Eikhoina marup tinaba matamda sinfam manadaba marup makhan kaya ama sinfam makhan kya tawba marup kaya ama punma taragadi Hairiba miyoi asi potsak natragana karigumba hiram natraga thodok ama thokpa matamda yamna kupthana nainaba amasung madudagi solution puthokpa si yamna haigalli maram asina adom marup tinaba matamda sinpham makhan kayagi oiba marup sing tinabiu masina adombu majority oibagi sangsu hengat halgadawribani mathang asidi yamna sectionba imungda leiba angangsing asi oidaba ngangba yamna haigalli Mama mapa khwaidagi hena kiba machasing asina oidaba ngangbagi sang asi yamna heli hairi psychology gi matung inna angangsingda mama mapa natraga leiriba imungi miyoisingna yamna hena pressure pisinba amasu yamna hena sectionba nuksiribani haiduna yamna hena sectionba amasu makhoi aki akhangba kya ama makoina tawriba khudingda punishment piba asoiba khudingda asumna tawba sina angangsing asi oidaba ngangba hengat halli hairiba angangsing asi hayeng sauraba matamdasu makhoigi thamoinungda leiriba wa adu mingonda fongdokpa ngamgande amasu mikiti oina leigelli maram aduna angang loinaba matamda makhoigi freedom of speech piduna apam pamda tanaduna nungsi sanana leibinabana angangsinggi punsida afaba oigeni haina suggest tawrakli Matang asidi nupi oibi singi fake amakakta haijaraki taseng namak nupi hai bazar asi khangbada yamna luba amakakni psychology gi matung inna nupi sing asi ayamba matamda makoina karigumba ama khanglaba matamda khangna makoina khangliba adu adomda khangbra natragana tawbra haibasi hangalli hairi karigi damakta khangna khangdaba saribano wafam asi chumi natraga lali adu comment section da haibiramu maya matangi fake asidi Eikhoigi Meeyoiba haibasi expectation wangliba makai thabak tawba ngamagi energy chang asi wangkhala I hairi maram asina lakliba result adu dasu achauba achievement ama oi hairi maya masigi sapsaba khudam aihakna pijarake madudi karigumba Eikhoina thabak ama tawba natraga taunabagi honaba matamda karigumba thabak adudagi tawroba matungda adomda achauba achievement natragana suksoi soidana karigumba ama fanglagani natragana afaba kaya ama adomda fanglagani haibagi expectation du leiba taragadi adom thabak adu tawba matamda yamna concentrate tawduna yamna hena thabak adu mai onsinduna tawba ngammi masina taba atopa side amada mo haijaraki karigumba adom si adomgi imung manung natragana adomgi miyoi kaya amana adomda thabak ama tawba matamda suksoi soidana fangani masi mahakti soi soidana ngamgani haiba expectation asi leiba taragadi adomsu adomgi wakhallonda ayha thabak asi ngamdaba yade suksoi soidana ngamni haibagi confidence ama laktuna thabak tawningbagi energy kaya ama laktuna atanma kaya thadoktuna ngamnaba hotna halli matangi fake asidi Eikhoigi Meeyoiba sing asi red color pamba miyoi sing asi yamna sauganba amasung short temper oiba asauba control tawba ngamgandaba miyoi sing oigalli hairi Eikhoigi Meeyoiba asi chumnagi wa ngangbadagidi oidaba wa ngangbana yamna waba heli maramdi miyoi amana oidaba wa ngangba matamda mahaki kok aduda mikup amatangda wasak kaya ama pulap ningsingduna thamba mathau tai
Madudi amuktangda achumbana karino aranbana karino mahakna hana ngangkriba aranbasing asidu ningsingduna thamgadoribani mathang ngangakpa wada mahaki hanagi aranbasing adugi support ngangdaba yadabanina mayam mathangi aroibu fake asidi adom try tawduna yengbiyu amasung summi lali haiduna comment section da haibiramu madudi adomna video asigi like button adu namba matamda adomda nungaiba ama fawbigani loina video semjariba aihaktasu fawgani haiba asini mayam asiguma nungairaba amasung kanaraba video kaya asi lepa leitana fangnabagi damakta Nganba Khuman channel asibu suksoi soidana subscribe tawbiramu subscribe tawringai matam aduda bell icon dubu su nambiramu maramdi ayaki anauba video khudingmak adomna thinaruba tawdana adomgi mafamda yawroknabagi damaktani loina description da ayaki social media sites singi link hapcharamge maduda sangduna follow tawbirau channel asigi matam gi oiba update mafam aduda fangbigani adomna suggest tawningba topic leiragasu mafam aduda tawbiraba yagani